Kanglaipak News Tingbangdu KNTL Manipur na meeyam bu ikok no da khurumjari group asina lamdam asida leiriba tongan ba sotharaba ka hena awana taraba family da mateng pamgi saruk amoina ngasisu kogi Sekmai Khunau mathak ward number 9 da leiba Khuwairakpam Soniya Devi zai contractor ki family gi kogi awana gi oiba meeyam da podamjage aduga hairiba imung maraibak chiraba itei masigi family da amadi kogi meeyam na angamba mateng amadi group asigi member singna kogi haiba family sigi da mukta itei masigi da mukta koina mateng angamba mateng panagani meeyam na su angamba mateng pambiyu haiba maraiba chiraba itei Khuwairakpam Soniya gi imung gi oiba thamoi gi oiba pawdam khara meeyam da share tawjage Leingakna meeyam gidamak yaipha thourang kaya laukhatlabasu ngashimaksu lamdam asida lairaba meeyam gidamak thamliba scheme kaya karino haiba khangdana leihouri Khuwairakpam Ongbi Soniya Devi Chahi 33 Mapuroiba leikhidraba Khuwairakpam Kulla Singh Chahi 92 Sekmai Khunau mathak laikai ward number 9 dagini machanupa ani machanupa ahal chahi 15 sure government ki school amada class 8 fawba tamlami amadi machanupa tomba chahi 12 muk sure mahakna chahi ani changlakpada laibak thiba thodok amadagi maina sakibadagi wangang bangamdana leihouri doctor na laying laga fagani haiduna takpiraklabasu yumgi laita laira awabana maram oiraga laying pathap tawdana ngasi fawba legakhibani haiduna KNTL Manipur da Khuwairakpam Soniya na thamoi sokna pawdam birakhi mahang leingagadi angangi manthomba nung sale malakte angangi kanane khudam ngai sabtre ta sudre o thabai nang shubungam diba kunamaji magi naga tawje ye bolte Government na lairaba muthananaba scheme kaya paikhalabasu Soniya gi imungdadi lairabana maram oiraga senbi chongbinaba kana leitabana hariba government ki phangbayaba scheme kaya phangdana leihouri Khuwairakpam Soniya gi oi thangba khut khongi sarukta anabana maram oiraga thabak suba nombangamdana maraibak thiraba macha aniga punna mahakna leinariba nong yuraba laira khangpoksang aduda macha anibu chetna konsinduna yamna wana punsi lelhouri nongju panthagi matam oibana nonglei nungsitna sokpidana ba nonglei nungsit laktana ba taibang mapuda thauni jahouri awa nungai kyana pulaga semba punchini Soniya gi Mapuroiba su hakjangi anaba manamaram oiraga tha amagi mamangda leikhidre Maraibak thirabi Soniya amadi pikliba macha Anibu meeyamna amadi Manipur government na nungshibiduna angamba mateng kharata oirabasu pangbiyu haiduna Kanglaipak News Tingbangdu KNTL Manipur gi maikeidagi nolukjari amadi KNTL Manipur na Khuwairakpam Soniya gi family gi damak angamba mateng pangjaragani